Jiribam District Borobekra Da Ahenba State Force Thajallu Haiba Relief Camp Lairibasing Athuba Matamda Masa Masagi Meeyam Thajallu Haiba Dimanda Meeyam Khongchat Jiribam Chatkhre Jiribam Kaithel Dagi Lam Tharaga Jiribam District DC Complex Power Chatkiba Meeyam Khongchat Aduda Jimpal JDO Ajuka MMC Yauna Jiribam Laidiba Tungan Masiaso Sing Amadi Maira Paibi Lup Sing Meeyam to Surukake Khongchat Loi Sing Aduna Jiribam District DC Complex Yorubak Matunda DC Masa Leram Dabadake, ADC DH Manoranjan Dab Memorandum of Vision K. Khongchat Aduka Mari Lenana, All Jiribam United Clubs Association, Ajuka President Mutum Paksanana High, Manipur Meeyam Ayaba Yawana Center Natraga State Lengana, demand Amata Piba Yaroi. Jiribam District Oina District as the Lady CSO Signal District Administration Amasong, District Police Kamatam Punda Makta Cooperation Pinaduna Lakli. Adubu Irang Asina Madam Oiraga Jiribam District Kaita Liban Law and Order Gifibum Ase, Manipur Lengak Amasong Union Home Ministry Agency from Toe. Asi Yona Ludaba Tan from Asida Jiribam District Disina, Suti Laura Mayum the Chalamba Asid Libak Tibane, Fibum Asida, Lengdana Station, Tauduna Legadaba Disida, Suti Pitoklam Yibo Authority Adugi Matakta, Jiribam Meeyam Akan Mona Kandiam Towi Hainaso, Mahana Makatake. Makoi separate administration tanpa dagi hoki bauda sokara koi knowledge level da Indian territory power moi demand awre ko makoi na prime minister da haigera UN da haigera aduga kanadano haigera moi president da haigera aduga koi jirigi NGO sing koi leibo organization sing di thuduna mai lengde moi haini bu haige chano aduga koi kholaudi Manipur ki praja sing ya da demand amta makoi da kanagumon da pibya sing